Praise the Lord. Ahanumaktada kanbiu mapu Jesu Christa gi sengthoireba mingda yengbiriba amasung tabiriba pumnamakpu dayanan laisramna yaifamangol pijabaga loinana ikai khumna botjari. Ngasi ai mayamda aigi Echanupe gi testimony sakhi amkhaktang ai pithoksage. Ibungo Jesu Christa na kanbiba, ibungo Jesu Christa na nungsibiba, ibungo Jesu Christa na thadokpidaba athoiba testimony ni hariba testimony asi ai phongdoksarake amasung hariba testimony asina adomda adomgi thawaida amasung adomda yamna pangal phangani amasung thawai singmana adombu sokpigani loinana ishorgi nungsibase adomna marik chumna khangba ngamgani haibase aigi thajabani aigi wakhalni Thagatchari ai Eige Echanupe gi testimony asi mayamda phongdoksardingaida Bible dagi ishorgi wahai kharadang pathoksarake aina mayamda Holy Bible dagi phongdoksargadoribasi Mathina lengba afaba wapau pandup 13 gi pada 19 dagi hauraga pada 30 phawani choktharaba amasung polum puwasa engonda lau aina ni khoibu potha hanbigani aigi potpu nathakta thongalu amasung engondagi tamjau maramdi aidi pukning tappi amasung thamoida noloi aduga nei khoina nei khoigi thawai gi damak pothaba phangani maramdi aigi potpu dilai amasung aigi polumdi yangi amen pathokraba ishorgi ahingba wahai asibu tajariba pomnamakta leiramba taibang panbigi oiba potlum langtaknabagi oiba potlum anayeki oiba potlum dagi pana thangdabi boresun amasung ipagi ayangba ipagi athoiba potpuse ekhoigi thakta thongminarasi ipana kalbarigi cross de I taduna ekhoibu kanbikhibage kanbire haibagi ipana ekhoibu lemna pibiraba haiba salvation do ado ekhoina lausanduna thambirasi aimasung ipana adomda loina biborsano amen aigi Echanupe gi testimony asi ai haujarage aigi Echanupa ani amasung Echanupe ama ko amasung haiba Echanupe atombi asi pokpa matamda ishorna engonda pokpa matamda engonda lakhiba awaba amasung ishorna kanbikhiba ishorgi nungsiba dunika Prabhu Jesu Christana thadokpiraroi haiba loinerani haiba ipana utpikibase matamda ai Bongaigaw haina Assamgi Bongaigaw hairiba kainoda district da aise Indian Oil Limited ki manungda Associated Works Infra Private Limited aina company ama lei maduda safety officer gi post da thabak tawduna leibani amasung aina leiriba room ado akhoigi Indian Oil India da khar lape amasung aigi nupi se pregnant oina leibani amasung aina mamangda leiramba room ama khaktagi room se aigi nupi se pregnant oiragasu room se hongdoktaba yadabagi room se hongdoi aikoina room amadagina atopa ama leinabagi room se shift tawbani aduga nongma aigi nupi se tha 3 muk sureko magi pregnant gi deno se tha se aduga numi se aisu duty jing hakaruraga achubuga haineraga ise room da dum hippaga leibani aduga aigi nupi se khogi masangamde haidana masa hakchang sin nungaite haidana dum hai adubu tha sudribanina aisu keim khaludeb ko aduga gidi aigi nupi se bathroom da changani haina changhibani aina room da hipawre amasung aigi Echanupa ani su dum lei room da aduga aigi Echanupa ahansina ingonda papa mamana kaurei amtang lau haina hairakpani ko aduda aina chatlaga yengba matamdadi aigi nupi se delivery oil rameba aigi angang se delivery oil rameba ko ai nupi se angang pokna lerameba amas haibdi tha tareta adusu bathroom manungda yengbiu ko bathroom gi manungda aigi nupi se khogi angang se taraga poga sumaina pairaga tawraga yamna mawong saadaba pheba amada lerame aingonda karokka matamda aina uba matamda aise khogi swai lauba amakha aigi nupi amasung icha animak siba yabagi adugumba yam chawba kainoni mawong ni tawribado amasung aigi nupi kappaga lerame amasung angang macha angang dusu yam pi amasung aise tawham khangdaba matamduda kari tawgadabano haibado khangdaba amasung aina leiriba mafam dusu nauna room hongdokpagi doctor kadaida leige haibasu fazana khangdaba matamduda aina thangnariba khogi room ategi lainariba mising aduda aina kawbani dada haina kawi ko didi dada haina kawre tang thokpiro haina do maikhoina su uraga maikhoisu kire leiriba mawong matau leiriba condition kire
aduga nupa amana thoglei thoglaga lao nangai scooty maning da famu hain hairaga doctor chale akhoi chatpadi doctor da laga khoi angangi marin hai tare ko khoi makhoi marin do adu kakpiu haige tau haige na chatpani adu doctor singna yade medical da pura lao admit taw mathau tani hain haire ko adugi yam wana tawraga auto rama tawraga aina aigi nupi se puraga aigi nupi su yamna awaba condition dani ko angang pokpa haibase mama oi bisingi di kwaidagi arubu khongpam ni amasung tha tareta adumaina bathroom manung duda adugi condition da lay amasung aigi nupi ga tawna chalaga medical da lay amasung doctor na ICU da angang se ICU da thamuna tadi yaroi haiduna matam duda ingonda sengna hairaga di paisa lupa su kya ingonda leikitaba matang ni amasung aigisu pesal pasu leigidaba amasung matingsu aingonda matamduda leigidaba matingsu yamna watki amasung aiduga aina thabak tawriba dagi advance salary lawraga amasung dumai tawraga thamgibani adu numit mangani khaktang ICU da thame doctor singna di haibani madudi nang tha ani natraga ahum alikpada ICU da thamu adu natraga di angang se hingba ngamoi haiduna haibani ko adubu ishorgi nungsibiba इचनाव सिंह इचे इचल सिंह ऐदी फजन खंगजे मसे ईश्वर की थौजाल ने हैबसे ईश्वर ने कोई बुथादोक पीदे अमसुंग ईश्वर ने कनबीबनी हैबसे ऐगी नुपी अमसुंग इचा निमक सीदुना लोयरबा बाथरूम मनुंग दुगा करिगुंबा आइना थबक त लेरंबा तारगदि करिगुंबा आइना थबक त लेरंबा तारगदि थबक तगिना ऐगी रूम से याम लापे पुंग मुकी लंबीनेबा लापेबा अदुगा ऐगी नुपीसना करिगुंबा माना बाथरूम दा दुमाइन तव मतमदुदा अखोगी अंगांग वांगांग बसु कया ngamda hai basu ngamda leramba taragadi aina thabak tagi halakwa matamda ai nupi amasung angang animak bathroom da siramba yabagi yam chawba kaino amale amasung angang si yaroi haiduna ai nupi ne su kapbane ba matamdu da ai wakhal se adu condition du ga ai wakhal se khangi bese aina maroina mama sini ko ai nupi se ma se siradra haibagi wakhal sini ko maramdi lerami ba condition tawriba do aina ujabani na aina khangje adumai tawre amduga aikoina ICU dagi numit mangani thamaga koi puthore adubu issor gi thawjal dagi ai ngasidi ai ichanupi do tekta kaidana lei amasung masamu su fagale amasung aina magi mamingse angel haina thole issor na thabirakpa ibungo Jesu Christa na thabirakpa aikoida issor gi machanupi ni angel laishram haina thole ko magi mamingse amasung issor gi thawjal dagi agi chanupi amasung agi nupi kaisu thodok patawhan bidre ngasi detect kaidana thambi amasung thajaraba singna agi chanupi gi damakta su haijibiu angel laishram haina kawe masini chilna oiche chil sing hairiba wahai asi aina yam khajiktang aina matamda thengnaba matamdadi adugumna aingonda waki amasung adugumna aingonda nungai ki basu yawe issor gi nungsibase matamduga aina uki ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯅ ꯀꯣ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯌꯥꯅꯤꯡꯗꯕ ꯁꯩꯇꯥꯟꯁꯤꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒꯁꯦ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯃꯥꯡꯍꯟꯅꯕ ꯇꯥꯍꯟꯅꯕ ꯍꯥꯠꯇꯣꯛꯍꯟꯅꯕ ꯏꯀꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯠꯇꯕꯒꯤ ꯊꯧꯔꯥꯡꯁꯦ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯅꯝꯊꯈꯤꯕ ꯐꯤꯂꯤꯡꯁ ꯍꯥꯏꯈꯤꯕ ꯊꯥꯖꯕꯗꯣ ꯊꯧꯔꯥꯡꯗꯨꯒ ꯊꯥꯖꯕ ꯃꯇꯝꯗꯅꯦ ꯑꯗꯣꯝꯅ ꯏꯁꯣꯔ ꯎꯔꯛꯀꯅꯦꯕ ꯑꯗꯣꯝꯗ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯂꯥꯛꯀꯅꯦꯕ impossible ado possible oirakani oithoktabu ado karisu natabu oirakani maram adunani Jesu Christa na ngasai na pathoksagibuda haibado awa polum puba sai ngonda lao haidra aina thangdare haibni chilnaw che chilsingko sigumba athoiba testimony ni haiba testimony se aina losallaga thamba yade ishorgi matik mangal se aina losallaga thamba yade amasung ishor na ngasi ngonda ishorgi aphaba wa takthokpa haidokpa ko mi ama ohenbiri aina fabadagidi sugnat natte adubu ishorna nungsibibage maramnani amas maram aduna ishorna phongdokpiriba ishorna uhanbiba aigi punsida asigumlaba thodoksinga se aina mayamda phongdoksaribani amasung aigi testimony mamangdasu aina kaya phongdoksakiba duni ishorna khoi thadokpide chilnawi che chalsing aigi punsida siba yaba matang kaya piklingaidagi su hauna wantharaga lai haiduna gyan tadingagi matamdagi hauraga ईश्वर इबू कनबीदुना लापनी इमा पुंगद लेरिंगेदगी खंदोकपीबा ईश्वर को होय मसी हाइदुना ऐ सिररोय हाइबनति ऐसु कई नुमिता सिनी ऐ खंगदेबा अदुबु इपागी अनिंग याउद्रगदी ऐ सिहनबा ngamroi हाइजनिंगी अदुबु ऐ सिकिबा याय ऐगी हकचांग असे सिकिबा याय अदुबु ऐगी थवाइदि अमु सिररोय आमेन कोइ चिनाव चे चलसिन थागतचरी अदुगा अरोइबो ओइना ईश्वरगी वहाई अमखक
ꯈꯤꯇꯪ ꯄꯥꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯁꯤꯁꯨ ꯃꯥꯊꯤꯅ ꯂꯦꯡꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤꯃꯛꯇꯒꯤ ꯂꯧꯊꯣꯛꯆꯔꯒꯦ ꯑꯊꯣꯏꯕ ꯌꯥꯊꯪꯁꯦ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯔꯒ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯂꯩꯕ ꯃꯇꯤꯛ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯆꯠꯇꯨꯅ ꯖꯥꯠ ꯄꯨꯝꯅꯃꯛꯄꯨ ꯁꯦꯕꯣꯛ ꯁꯦꯝꯃꯨ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯄꯥ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯤꯡꯗ ꯕꯥꯞꯇꯥꯏꯖ ꯇꯧ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯈꯤꯕ ꯌꯥꯊꯪ ꯑꯗꯨ ꯉꯥꯛꯅꯕ ꯃꯈꯣꯏꯕꯨ ꯇꯝꯕꯤꯌꯨ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯅꯈꯣꯏꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯔꯤ ꯑꯃꯦꯟ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯑꯩꯅ ꯅꯈꯣꯏꯒ ꯂꯣꯏꯅꯔꯤ ꯑꯃꯁꯨꯡ ꯁꯔꯒ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯂꯩꯕ ꯄꯨꯝꯅꯃꯛꯀꯤ ꯃꯇꯤꯛꯁꯦ ꯑꯊꯣꯏꯕ ꯃꯇꯤꯛꯁꯦ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯑꯃꯁꯨꯡ ꯍꯤꯡꯒꯠꯄꯒꯤ ꯃꯄꯥꯜꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯔꯒ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯇꯤꯛ ꯄꯨꯝꯅꯃꯛ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯅꯤ ꯀꯣ ꯑꯇꯩꯅ ꯐꯠꯇꯕꯅ ꯑꯇꯣꯞꯄꯁꯤꯡꯅ ꯀꯤꯍꯜꯂꯛꯄ ꯋꯥꯍꯜꯂꯛꯄ ꯅꯥꯍꯜꯂꯛꯄꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯋꯥꯕ ꯑꯅꯥꯕ ꯀꯤꯍꯟꯕꯗꯣ ꯀꯣꯛꯄ ꯉꯝꯃꯤ ꯑꯗꯣꯝꯅ ꯊꯥꯖꯕꯗ ꯂꯩꯔꯦ ꯑꯗꯣꯝꯒꯤ ꯊꯥꯖꯕꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯕꯤꯈꯤꯕ ꯀ꯭ꯔꯣꯁ ꯑꯁꯦ ꯑꯐꯕ ꯋꯥꯄꯥꯎ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯄ ꯁꯤꯕ ꯐꯨꯝꯕ ꯑꯃꯁꯨꯡ ꯍꯤꯡꯒꯠꯄ ꯑꯍꯨꯝꯁꯦ ꯑꯗꯣꯝꯒꯤꯅꯤ ꯑꯩꯅ ꯊꯥꯖꯕ ꯃꯇꯝꯗꯅꯦ ꯑꯗꯣꯝꯗ ꯏꯁꯣꯔꯅ never leave you God never leave you ꯏꯁꯣꯔꯅ ꯑꯗꯣꯝ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯦꯟꯅ ꯏꯁꯣꯔꯅ ꯀꯣꯟꯁꯤꯟꯕꯤꯒꯅꯤ ꯍꯦꯟꯅ ꯃꯉꯥꯜ ꯑꯣꯏꯔꯛꯀꯅꯤ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟꯗꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣꯝꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯀ꯭ꯔꯣꯁꯇ ꯃꯃꯜ ꯄꯤꯗꯨꯅ ꯏꯅ ꯀꯥꯎꯕꯤꯒꯅꯨꯀꯣ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯦ ꯏꯆꯜ ꯊꯥꯖꯔꯕ ꯄꯨꯝꯅꯃꯛꯇꯁꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯁꯣꯛꯄꯤꯔꯤꯕꯅꯤ ꯏꯁꯣꯔꯅ ꯎꯍꯟꯕꯤꯔꯤꯕꯅꯤ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯊꯥꯖꯗ꯭ꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯗ꯭ꯔꯤꯕ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯥꯏꯕ ꯌꯥꯕ ꯋꯥꯍꯩ ꯅꯠꯇꯦ ꯃꯇꯤꯛ ꯂꯩꯈ꯭ꯔꯕ ꯁꯔꯒꯅ ꯐꯝꯕꯥꯜ ꯑꯣꯏꯔꯒ ꯇꯥꯏꯕꯪꯄꯥꯟꯅ ꯈꯣꯡꯅꯦꯠ ꯑꯣꯏꯕꯤꯔꯤꯕ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯁꯥꯈꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯎꯠꯄꯤꯕꯅꯤ ꯀꯟꯕꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯎꯍꯟꯕꯤꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯇꯝ ꯑꯃꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯎꯍꯟꯕꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯤꯔꯦꯀꯜ ꯎꯍꯟꯕꯤ ꯑꯗꯨꯝ ꯈꯧꯔꯥꯡꯗꯨꯅ ꯌꯦꯡꯕꯤꯌꯨ ꯊꯥꯖꯗꯨꯅ ꯌꯦꯡꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯊꯥꯖꯔꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯗ ꯍꯥꯏꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯔꯕꯁꯤꯡꯒꯤ ꯑꯃꯁꯨꯡ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡꯒꯤꯁꯨ ꯏꯁꯣꯔꯗ ꯇꯠꯇꯅ ꯍꯥꯏꯖꯔꯤꯕꯅꯤ ꯊꯥꯖꯔꯕꯁꯤꯡꯕꯨ ꯍꯦꯟꯅ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯅꯕ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡꯕꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯣꯝꯒꯤꯗꯃꯛꯇ ꯂꯩ ꯀꯥꯎꯕꯤꯒꯅꯨ ꯑꯥꯃꯦꯟ